Gifted Child gi title lobi kraba Manipur Pumbagi Samagra Shiksha State Implementing Society Manipur Babu Paraim Falna September gi tang tara mari nongthil pung tara mathoi da conference hall da pangthok khiba dugumba program aduda khungang asigi aigoi gi sanupa MD Khursheed Alam Azad Ali Komol Masagi Sahi Tarago Humdoi Aduga Mahagna Tamba School na Poiro Khongjin High School Mahagna Pangkipa Mark 144 very superior haiba position first position gi mana lobi rakhiba aikoi gi sa Khursheed po aikoi stage thakta ko khachari aduga mahagi apokpa aikoi ponamana ikai khumna jariba Azad Komol Sahapusu loina binaba ki damak taning singjari aikoi singa sai honorable ngasigi special guest na haibi rakhiba dugumna yamna humble background dagi aigadi aigi yamba Azad Komol se matam khara Mumbai dasu laiminaramba hojik su yam kanna larik laisu gi lam sida aibagi tongan bagi lam kayada sanction jariba adu mamisaka mani mahaki khudol asi ngasigi special guest ki phamam lang da election biriba ai honorable MLA Sheikh Nurul Hasan sahab na pibi nabagi damakta noluk Aigoi Gifted Child 2021-22 gi Manalo Kraba Aigoi Chanupa Muhammad Khursheed Alam Azad Ali Komol. Congratulations, we are really proud of you and looking forward for your continued success.